ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯐꯅꯁꯨ ꯊꯦꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯏꯃꯨꯡꯒꯤ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤ꯫ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯕ꯫ ꯂꯣꯏꯔꯦ ꯍꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯦ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯀꯦꯇꯨꯀꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯂꯣꯏꯔꯦꯕ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯈꯨꯔꯥ ꯑꯃꯅ ꯌꯣꯛꯄꯅꯤ꯫ ꯀꯦꯇꯨꯀꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝ ꯈꯪꯂꯛꯄꯗꯒꯤꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯒꯨꯝ ꯀꯞꯂꯤꯕ꯫ ꯄꯥꯔꯤ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯜꯂꯝꯕ ꯇꯥꯔꯤ꯫ ꯇꯣꯛꯎ ꯀꯩꯗꯧꯒꯦ? ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯇꯧꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ꯫ ꯍꯩ, ꯈꯟꯅꯤꯡꯉꯒ ꯈꯟꯖꯁꯅꯨꯅꯦꯍꯦ꯫ ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯒꯤ ꯂꯥꯏꯗ ꯁꯨꯗꯅꯕꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯇ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕ ꯅꯨꯄꯤ ꯂꯩꯇꯕ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯇꯧꯔꯤꯗꯣ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯃꯥꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯃꯥ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯎꯁꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨꯅꯦ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯍꯦꯔꯥ, ꯏꯃꯥꯒꯤ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕꯣ? ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯎꯁꯣ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯃꯗꯨ ꯑꯩ ꯉꯝꯃꯣꯏꯗ꯫ ꯀꯔꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯀꯥꯏꯅ ꯂꯝꯖꯥꯁꯅ ꯂꯥꯏꯔ ꯁꯨꯗꯅꯕꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤꯅꯦ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯣꯔꯤ꯫ ꯀꯥꯟꯅꯗꯦ ꯏꯃꯥ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯡꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯌꯦꯡ ꯉꯟꯅ ꯑꯍꯟ ꯈꯔ ꯊꯥꯔꯒ ꯄꯥꯎ ꯍꯟꯅꯕ ꯃꯇꯝꯁꯦ ꯌꯧꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ꯫ ꯆꯪꯈꯤꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯑꯩꯅ ꯍꯥꯏꯕ ꯀꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯂꯩꯇꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯑꯩꯉꯣꯟꯗꯒꯤꯁꯨ ꯉꯁꯤꯗ ꯂꯥꯛꯄꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯀꯦꯇꯨꯀꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯁꯣꯝꯗ ꯀꯥꯗꯅꯤ꯫ ꯄꯥꯔꯤ ꯆꯪꯉꯛꯇꯨꯅ, ꯑꯏꯪꯕꯦ, ꯅꯪ ꯏꯃꯥꯅ ꯉꯥꯡꯉꯤ ꯁꯛꯏ ꯃꯌꯥꯝꯁꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯉꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯁꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯕꯅꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯈꯔ ꯉꯥꯡꯒꯟꯕꯅꯤ꯫ ꯑꯏꯪꯕꯤꯅ, ꯊꯥꯄꯥꯔꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯔꯥ? ꯀꯩꯅꯣ ꯑꯏꯪꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ? ꯀꯩꯗꯧꯕ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ? ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏꯁꯦ? ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯣ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯤꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯄꯥꯔꯤꯗ ꯏꯃꯥꯅ ꯁꯥꯎꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ? ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯈꯤꯅꯤ꯫ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤ꯫ ꯍꯌꯦꯡ ꯍꯧꯒꯠꯄ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯏꯪꯕꯤꯒꯤ ꯌꯨꯝꯂꯣꯝꯗ ꯄꯥꯎ ꯍꯟꯕ ꯆꯠꯍꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯏꯪꯕꯤꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯑꯏꯪꯕꯤ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯡꯒꯣꯟꯗꯨꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯃꯆꯥ ꯃꯃꯧ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯏꯁꯧ ꯇꯧꯔꯤ꯫ ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯗꯀꯣ꯫ ꯁꯤꯗꯕꯨ ꯑꯩꯅ ꯃꯧ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯀꯔꯝꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ? ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯄꯥꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯗꯃꯨꯛ ꯂꯣꯏꯅ ꯏꯟꯊꯣꯔꯛꯑꯦꯕ꯫ ꯃꯤꯒꯤꯅꯅꯦ ꯃꯆꯥꯅ ꯅꯨꯄꯤ ꯆꯦꯠ ꯂꯧꯕꯤ ꯉꯥꯛꯇ ꯂꯧꯔꯛꯏ꯫ ꯁꯈꯤꯗꯣ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ꯫
ꯃꯃꯧꯗꯨꯅ ꯁꯦꯜꯅ ꯃꯔꯣꯜ ꯑꯃ ꯄꯥꯏꯔꯤꯕ ꯌꯨꯝꯗꯨꯁꯨ ꯑꯋꯨꯟꯄꯣꯠꯅ ꯈꯣꯡ ꯊꯥꯡꯐꯝ ꯐꯥꯎ ꯍꯦꯛ ꯂꯩꯇꯦ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯑꯃ ꯂꯧꯔꯛꯇꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯦꯇꯨꯀꯤ ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯆꯥ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯀꯦꯇꯨꯀꯤ ꯃꯃꯧꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯤꯅ ꯉꯥꯡꯉꯛꯏ ꯍꯩ ꯍꯧꯖꯤꯛꯄꯨ ꯆꯥ ꯊꯛꯄ ꯃꯇꯝꯂꯣ ꯍꯥ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯉꯁꯥꯏꯈꯩꯅ ꯏꯃꯨꯡꯗ ꯁꯔꯣ ꯂꯩꯔꯒ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛꯇ ꯆꯥ ꯀꯥꯏꯅ ꯁꯤ ꯅꯣꯏ ꯅꯃꯥꯔ ꯅꯄꯥꯔ ꯑꯗ ꯄꯤꯇꯧꯁꯨ ꯍꯥꯏꯔꯒ ꯆꯥ ꯌꯥꯎꯕ ꯀꯣꯟꯗꯨ ꯁꯨꯃꯥꯡ ꯇꯝꯅ ꯍꯦꯛꯇ ꯂꯪꯈꯤ ꯇꯁꯦꯡꯕꯗꯤ ꯃꯇꯝꯗꯨ ꯀꯩꯁꯨ ꯊꯦꯡꯕ ꯅꯠꯇꯦ ꯀꯅꯥ ꯑꯃꯒꯤ ꯃꯧꯗꯤ ꯍꯧꯒꯠꯅꯕ ꯅꯠꯇ꯭ꯔꯤ ꯀꯦꯇꯨꯀꯤ ꯃꯥꯅ ꯃꯃꯧꯗꯨ ꯄꯥꯝꯗꯕꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯊꯛꯑꯣꯏ ꯆꯥꯒ ꯑꯃꯠꯇ ꯊꯛꯑꯣꯏꯕ ꯑꯩ ꯁꯤꯅ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯣ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯀꯦꯇꯨꯀꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯍꯩ ꯑꯗꯥꯏꯗ ꯀꯣꯟꯊꯣꯡ ꯆꯩ ꯌꯨꯡꯕꯒꯨꯝꯗꯅꯦ ꯌꯨꯡꯗꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯗꯤ ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯂꯩꯀꯥꯏ ꯃꯤ ꯂꯥꯛꯑꯒ ꯅꯪꯕꯨ ꯏꯃꯧꯅꯤ ꯀꯥꯏꯅ ꯃꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯏꯀꯥꯏꯖꯩ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯑꯌꯨꯛꯁꯤꯗꯅꯦ ꯗꯥꯎꯒ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤꯕꯨ ꯃꯅꯦꯝꯅ ꯃꯔꯝ ꯆꯥꯗꯅ ꯆꯩꯕ ꯉꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯌꯤꯡꯕꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯌꯥꯝꯅ ꯉꯥꯡꯕꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯔꯥ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯌꯤꯡꯕꯤꯗꯨ ꯏꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯐꯃꯨꯡ ꯑꯃ ꯎꯄꯨ ꯑꯃꯗꯤ ꯇꯝꯈꯤꯅꯕ ꯇꯧꯈꯤꯁꯤ ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯜꯂꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯇꯧꯕꯒꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯄꯤꯗꯣꯔꯤꯕ ꯉꯝꯃꯣꯏ ꯑꯋꯨꯟꯄꯣꯠꯀ ꯄꯤꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯨꯍꯣꯡꯕꯤꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯍꯦꯛ ꯉꯝꯗꯅ ꯑꯩꯅ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯣꯛꯄꯗꯧꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯟꯊꯣꯛꯈꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯪꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯅꯨꯄꯥ ꯍꯧꯖꯤꯛꯇꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝ ꯁꯥꯔꯛꯑꯅꯨ ꯅꯪꯕꯨ ꯅꯔꯜ ꯅꯊꯨꯝ ꯀꯌꯥꯝ ꯂꯩꯕ ꯅꯨꯄꯥꯅꯣ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯂꯨꯍꯣꯡꯗꯣꯔꯤꯒꯦ ꯍꯥ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯂꯨꯍꯣꯡꯗꯣꯔꯤꯒꯦꯕ ꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯈꯤꯠ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯇꯣꯝꯆꯧꯅ ꯇꯥꯆꯧ ꯏꯇꯩꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯒꯤ ꯂꯧ ꯁꯔꯨꯛꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯀꯔꯤꯅꯣ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯒ ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯈꯤꯕ ꯌꯥꯕꯗꯣ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯁꯤꯔꯦꯈꯩ ꯌꯥꯗꯦ ꯇꯧꯔꯤꯕ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯅꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯃꯆꯦꯠꯁꯤꯅ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯁꯔꯨꯛ ꯊꯨꯡꯕꯕꯨ ꯀꯣꯟꯅꯒꯗ꯭ꯔꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯊꯝꯃꯤꯕ ꯅꯆꯥꯁꯤꯡꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯑꯗꯨꯕꯨꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯌꯤꯡꯕꯤꯒꯤ ꯑꯁꯦꯡꯕ ꯃꯔꯜ ꯉꯥꯛꯇꯅꯤꯗꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟ ꯊꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯍꯧꯅꯕ ꯍꯧꯅꯗꯕ ꯑꯩ ꯈꯪꯗꯦ ꯅꯨꯄꯥ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯣꯅꯦ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯑꯃꯠꯇ ꯍꯥꯞꯆꯔꯣꯏꯍꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯔꯤꯕꯗꯣ ꯍꯌꯦꯡ ꯋꯥꯏ ꯑꯩꯈꯣꯏꯅ ꯋꯥꯔꯀꯥꯟꯗ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯀꯩꯗꯧꯔꯛꯇꯣꯔꯤꯒꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯌꯥꯔꯤ ꯑꯃꯔꯣꯝꯗ ꯋꯥ ꯌꯥꯝ ꯁꯪꯉꯕꯅꯤ ꯃꯥ ꯂꯩꯇ꯭ꯔꯤꯕꯁꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯁꯦꯡꯉꯤ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯟꯕ ꯏꯃꯨꯡꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯜꯂꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯒꯤ ꯏꯃꯨꯡꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯃꯧꯅ ꯊꯣꯡꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯏꯁꯧ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯔꯛꯏ ꯁꯤ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯍꯦꯛ ꯇꯧꯔꯒ ꯀꯥꯡꯁꯣꯏ ꯍꯦꯛ ꯇꯧꯔꯒ ꯆꯝꯊꯣꯡ ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯍꯤꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯕꯨ ꯍꯤꯟꯖꯥꯡꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅ ꯆꯥꯅꯤ ꯍꯥꯏꯗꯅ ꯊꯣꯡꯉꯤꯕꯅꯣ ꯄꯥꯔꯤꯅ ꯃꯥ ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯑꯩꯅ ꯑꯆꯝꯕ ꯑꯃ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯊꯣꯡꯍꯟꯕꯅꯤ ꯑꯁꯨ ꯌꯥꯝ ꯍꯥꯎꯔꯤꯁꯤꯗꯤ ꯏꯃꯥꯁꯨ ꯆꯥꯔꯒꯗꯁꯨ ꯌꯦꯡꯈꯣ ꯍꯥꯟꯅ ꯍꯦꯛꯇ ꯉꯥꯡꯗꯨꯒꯤ ꯇꯧꯔ ꯂꯩ ꯍꯧꯖꯈ꯭ꯔꯕꯣꯏ ꯑꯣꯏꯔꯤꯗ ꯏꯆꯥꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯁꯨ ꯗꯅꯕꯤꯁꯤꯅꯕꯨ ꯊꯣꯡꯉꯗꯤ ꯏꯆꯥꯗꯤ ꯑꯗꯨꯝ ꯍꯥꯎꯅꯤꯕ ꯍꯦ ꯑꯩ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤ ꯆꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨ ꯑꯌꯤꯡꯕꯤꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯄꯥꯔꯤꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯍꯤꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯒꯦ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯂꯤ ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯨꯝ ꯐꯅꯕ ꯆꯥꯕꯤꯔꯣ ꯅꯨꯄꯤ ꯉꯥꯔꯧꯗꯣ ꯏꯃꯥꯗ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯍꯥꯞꯄꯤꯔꯣ ꯑꯍꯣꯏ ꯃꯈꯣꯏ ꯇꯥꯗ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯨꯝ ꯆꯥꯕꯤꯔꯣ ꯅꯃꯧ ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯗꯨ ꯊꯣꯡꯖꯔꯒꯦ
ꯀꯦꯇꯨꯀꯤ ꯆꯥꯛꯇꯤ ꯂꯥꯝꯃꯕꯅꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯋꯤ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯍꯨꯛꯄꯗ ꯀꯦꯇꯨꯀꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯍꯤꯟꯖꯥꯡꯁꯤꯗꯤ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ ꯌꯥꯝ ꯍꯥꯎꯔ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅꯗꯤ ꯆꯥꯅꯤꯡꯗꯕ ꯁꯥꯗꯅ ꯊꯤꯅ ꯉꯥꯡꯉꯨꯔꯤꯁꯤꯒ ꯆꯥꯛꯄꯨ ꯑꯣꯛꯇꯧ ꯃꯥꯟꯗꯦ ꯇꯧꯔꯤꯁꯤ ꯆꯥꯛꯁꯤꯁꯨ ꯈꯖꯤꯛꯈꯛ ꯍꯥꯞꯄꯝꯃꯤ ꯏꯃꯥ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯑꯁꯨꯛ ꯍꯥꯎꯇꯅ ꯊꯣꯡꯉꯕꯕꯣ ꯁꯤꯗꯅꯕ ꯆꯥꯔꯤꯕ ꯍꯥꯏꯗꯨꯅꯦ ꯑꯩꯒꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯄꯦꯜꯂꯣꯀꯣ ꯅꯣꯏ ꯄꯦꯜꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯀꯦꯇꯨꯀꯤ ꯆꯥꯛ ꯑꯗꯨꯗꯤ ꯃꯔꯨ ꯑꯃ ꯐꯥꯎ ꯂꯦꯝꯍꯟꯗꯕ ꯃꯈꯩ ꯆꯥꯔꯒ ꯍꯧꯒꯠꯈꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯗ ꯄꯥꯔꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯌꯤꯡꯕꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯅꯁꯨ ꯍꯥꯏ ꯌꯥꯗꯦ ꯑꯍꯟꯁꯨ ꯑꯣꯏꯔꯒ ꯉꯥꯡꯅꯕ ꯁꯨꯛ ꯌꯥꯝ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯗ ꯏꯃꯥꯅ ꯗꯨꯛ ꯄꯦꯟꯗꯕꯒꯤ ꯄꯪꯉꯥꯡ ꯉꯥꯡꯕꯕꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯃꯥꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯉꯥꯡꯕꯤ ꯆꯩꯕꯤꯅꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯦ ꯁꯤꯗ ꯃꯈꯣꯏ ꯇꯥꯅ ꯀꯔꯤꯁꯨ ꯀꯣꯛ ꯁꯥꯕꯤꯅꯣ ꯑꯍꯤꯡꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯏꯃꯥꯁꯨ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯑꯩ ꯈꯪꯉꯤ ꯃꯇꯝꯗꯨꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯕꯁꯨ ꯏꯃꯥꯅ ꯃꯃꯧ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯀꯦꯇꯨꯀꯤ ꯑꯌꯤꯡꯕꯤꯕꯨ ꯑꯗꯨꯝ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯌꯤꯡꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯤꯆꯩ ꯇꯥꯗꯅꯕ ꯐꯅ ꯋꯥꯅꯗꯤ ꯍꯣꯠꯅꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯝ ꯇꯩꯔꯤ ꯀꯦꯇꯨꯀꯤ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ ꯀꯔꯥꯏꯗ ꯀꯔꯤ ꯉꯥꯡꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ ꯑꯌꯤꯡꯕꯤ ꯂꯝ ꯑꯗꯨ ꯇꯩꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄꯅꯤ ꯍꯦ ꯏꯆꯨ ꯇꯥꯗꯕꯤ ꯂꯝ ꯇꯩꯕꯕꯨ ꯈꯨꯄꯥꯛꯃꯨꯛꯇ ꯄꯥꯛꯅ ꯇꯩꯔꯒ ꯂꯣꯏꯁꯤꯜꯂꯣꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯅ ꯀꯅꯥꯅ ꯇꯩꯅ ꯍꯥꯏꯗꯅ ꯊꯝꯃꯤꯅꯣ ꯏꯃꯥ ꯃꯈꯣꯏꯗ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯁ ꯃꯆꯤꯟ ꯑꯁꯤ ꯑꯃꯨꯛ ꯈꯨꯝꯗꯅ ꯂꯩꯅꯦ ꯍꯩ ꯃꯧ ꯑꯣꯏꯅꯤꯅ ꯅꯌꯨꯝꯗ ꯄꯥꯜꯂꯛꯂꯕꯗꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯅꯪꯅꯕꯗꯣ ꯇꯧꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯅꯌꯨꯝ ꯄꯥꯅꯤ ꯈꯛ ꯈꯪꯕ꯭ꯔꯣ ꯁꯨꯅꯤꯡꯗꯕꯤ ꯏꯃꯥ ꯌꯥꯅꯤ ꯅꯃꯧ ꯇꯩꯖꯔꯒꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯁꯥꯅ ꯈꯪꯅ ꯅꯣꯡꯃꯇ ꯇꯧꯔꯣꯏꯕ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤꯅꯦ ꯑꯗꯨꯕꯨꯗꯤ ꯅꯃꯥꯅ ꯄꯥꯃ ꯂꯩꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯁꯨ ꯅꯠꯇꯦ ꯅꯃꯤꯠ ꯍꯦꯛ ꯀꯛꯂꯛꯄꯒ ꯅꯌꯨꯝ ꯇꯧ ꯍꯥꯟꯅ ꯄꯥꯅꯕ ꯅꯨꯄꯥ ꯊꯤꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯅꯤ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯇꯟꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯁꯤꯅ ꯃꯧ ꯑꯣꯏꯅꯤꯗꯣ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯦꯇꯨꯀꯤ ꯉꯁꯥꯏꯗꯒꯤ ꯑꯌꯤꯡꯕꯤꯅ ꯇꯧꯔꯤꯕꯗꯨ ꯑꯁꯣꯏꯕ ꯊꯤꯗꯅ ꯁꯨꯝ ꯉꯥꯡꯉꯤ ꯑꯌꯤꯡꯕꯤ ꯊꯕꯛ ꯇꯧꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯇꯧꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯃꯅꯦꯝꯅ ꯇꯥꯟꯅꯗꯅ ꯉꯥꯡꯕꯗ ꯂꯝ ꯇꯩꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯇꯨꯔꯦꯜꯗ ꯄꯨꯔꯒ ꯁꯦꯡꯅ ꯁꯨꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯠꯐꯝꯗ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯃꯥꯒ ꯃꯥꯟꯅꯖꯕꯤ ꯇꯣꯝꯕꯤꯔꯩꯒ ꯇꯟ ꯆꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯀꯦꯇꯨꯀꯤꯅ ꯇꯣꯝꯕꯤꯔꯩ ꯍꯟꯗꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯅꯦ ꯇꯣꯝꯕꯤꯔꯩꯅ ꯍꯣ ꯄꯥꯏ ꯏꯕꯦꯝ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯦꯜꯂꯛꯏꯅꯦ ꯇꯧꯔꯤꯗꯨꯁꯨꯅꯦ ꯃꯁꯥ ꯄꯨꯝꯕꯗꯣ ꯁꯅꯥꯅ ꯄꯨꯝꯌꯣ ꯀꯅꯥꯒꯤ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞ ꯑꯗꯨꯗꯁꯨ ꯅꯠꯇꯦꯅꯤ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯗꯅꯦ ꯃꯄꯥꯗꯨꯅ ꯀꯥꯁꯤꯡꯗꯣ ꯌꯥꯝ ꯆꯥꯎꯍꯜꯂꯝꯃꯨ ꯏꯆꯥ ꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯃꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯄꯣꯠꯅꯦꯃꯤ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯇꯣꯝꯕꯤꯔꯩ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯃꯧ ꯑꯍꯟꯁꯨ ꯏꯅꯥꯛ ꯈꯨꯜꯂꯤ ꯅꯃꯧ ꯑꯇꯣꯝꯕꯤꯁꯨ ꯇꯥꯗꯦ ꯅꯆꯥ ꯅꯃꯧꯒꯤ ꯃꯄꯥꯟꯗꯒꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯥꯏꯁꯤꯗꯤꯅꯦ ꯀꯗꯥꯏꯗꯅꯣ ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯍꯦꯛ ꯁꯨꯖꯤꯟꯖꯕ ꯇꯣꯝꯕꯤꯔꯩꯁꯨ ꯀꯦꯇꯨꯀꯤꯕꯨ ꯆꯥꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯖꯤꯜꯂꯤꯕꯅꯤ ꯇꯣꯝꯕꯤꯔꯩꯅ ꯑꯗꯣ ꯉꯥꯏꯈꯣ ꯀꯦꯇꯨꯀꯤꯌꯥ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯀꯔꯝꯃꯥꯏꯅ ꯇꯧꯏ ꯇꯣꯝꯕꯤꯔꯩ ꯏꯕꯦꯝꯃ ꯏꯃꯧꯅꯦꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯔꯤꯈꯩ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯃꯧ ꯍꯦꯛ ꯄꯜꯂꯛꯄꯁꯤꯗ ꯑꯣꯏ ꯑꯩꯅꯅꯦ
ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ ꯑꯗꯨꯕꯣꯕ ꯇꯝꯃꯣ ꯇꯥꯒꯤ ꯃꯣꯏ ꯃꯄꯥꯝꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎ ꯍꯥꯏꯔꯛꯇꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯔꯤꯒꯦ ꯃꯣꯏꯗꯤ ꯋꯥꯏꯗꯨꯝ ꯁꯪꯂꯝꯃꯅꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕꯝ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯅꯣꯏ ꯄꯥꯔꯤꯗꯨꯁꯨ ꯄꯪꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯁꯤ ꯃꯉꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯂꯝꯖꯥ ꯁꯔꯥ ꯑꯃ ꯄꯨꯅꯤ ꯍꯥꯏꯗꯅ ꯄꯨꯔꯛꯏꯕꯗꯨꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯨꯁꯨ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯗꯨꯅꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯩꯔꯤꯕꯁꯤ ꯑꯗꯣ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯩꯗ ꯈꯗꯥꯡ ꯁꯣꯛꯊꯔꯒ ꯇꯣꯛꯏ ꯀꯥꯟꯅꯗꯦ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ ꯅꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯋꯨꯟꯄꯣꯠꯁꯨ ꯄꯨꯔꯛꯇꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯃ ꯅꯃꯧꯅꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯁꯨꯝ ꯊꯝꯃꯒ ꯋꯥꯏꯖꯤꯟꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯅꯃꯧ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯊꯤꯍꯧ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤꯕꯅꯤ ꯑꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁꯞꯇ꯭ꯔꯗꯣ ꯀꯤꯕꯩ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯄꯥꯔꯤꯁꯨ ꯊꯕꯛ ꯁꯨꯕ ꯃꯐꯝꯗ ꯍꯞꯇꯥ ꯑꯃ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯔꯤ ꯀꯦꯇꯨꯀꯤꯅ ꯑꯌꯤꯡꯕꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩꯔꯕꯗꯤ ꯈꯔ ꯐꯩ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯅꯤ ꯀꯦꯇꯨꯀꯤ ꯃꯥꯅ ꯃꯃꯧꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯑꯣꯠꯂꯤꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯦꯇꯨꯀꯤꯅ ꯍꯩ ꯃꯧ ꯅꯪ ꯀꯩꯗꯧꯔꯤ ꯏꯃꯨꯡꯗꯨꯗ ꯅꯠꯇꯦ ꯏꯃꯨꯡꯗꯨꯗ ꯑꯗꯨꯝ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯣ ꯈꯣꯟꯗꯥꯒꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯥꯏ ꯍꯩ ꯄꯦꯠꯅ ꯆꯤꯡꯖꯟꯕꯤ ꯅꯪ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯃꯨꯡꯗ ꯁꯨꯝ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯗꯨꯕꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯏꯃꯥ ꯍꯥꯏꯔꯨꯔꯗꯤ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯂꯩꯔꯤ ꯍꯧꯖꯤꯛꯃꯛ ꯂꯧꯕꯨꯛꯇ ꯆꯠꯂꯨꯁꯣ ꯂꯧꯕꯨꯛꯇꯣ ꯅꯥꯄꯤꯅ ꯄꯨꯝꯂꯣꯏ ꯂꯣꯏꯍꯧꯔꯕꯅꯤ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯐꯣꯏꯗꯣꯛꯁꯣ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯅꯊꯤꯕꯣꯡꯗꯣ ꯆꯥꯕ ꯌꯥꯔꯔꯣꯏ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯉꯝꯃꯣꯏ ꯍꯥꯏꯔꯨꯔꯒꯅ ꯑꯊꯤꯕ ꯃꯤꯆꯩ ꯆꯥꯗꯣꯏꯅꯤ ꯁꯤ ꯈꯜꯂꯒ ꯃꯥ ꯆꯠꯄ ꯇꯥꯔꯝꯃꯤ ꯍꯣꯏ ꯏꯃꯥ ꯀꯣꯛ ꯆꯠꯂꯨꯅꯍꯦ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯃꯣꯜ ꯍꯥꯏꯅꯕꯤ ꯁꯥꯗꯅ ꯂꯩꯔꯅꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯠ ꯇꯧꯔꯣꯏꯕ ꯃꯁꯤꯗꯩꯁꯤꯗ ꯃꯣꯟꯗꯅ ꯅꯥꯟꯗꯅ ꯁꯤꯠꯇꯅ ꯑꯗꯨꯝ ꯇꯧꯅꯤꯕ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯕ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯃꯧꯅ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯕꯗꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯤꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦ ꯑꯗꯨꯏ ꯃꯍꯨꯠ ꯃꯥꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯌꯤꯡꯕꯤꯗꯨ ꯂꯧꯕꯨꯛꯇ ꯅꯥꯄꯤ ꯐꯣꯏꯔꯤ ꯑꯉꯥꯡꯒ ꯑꯣꯏꯔꯤ ꯂꯧꯕꯨꯛꯇ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯪꯅꯕꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯂꯧ ꯁꯨꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯁꯈꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯕꯜꯂꯦ ꯀꯦꯇꯨꯀꯤꯗꯨꯕꯨ ꯉꯥꯎꯖꯥꯠꯂꯣ ꯃꯃꯧ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯨꯛ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯂꯧꯕꯨꯛꯀꯨꯝꯕꯁꯨ ꯍꯥꯏꯅ ꯊꯥꯔꯛꯏꯕꯁꯤꯕꯣ ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯊꯥꯕꯜꯂꯩꯅ ꯍꯣꯏ ꯏꯆꯦ ꯁꯈꯤꯌꯥ ꯃꯃꯧꯁꯤ ꯏꯅꯦ ꯀꯦꯇꯨꯀꯤꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯗꯤ ꯃꯃꯧꯁꯤꯕꯨ ꯑꯣꯠꯂꯤꯕ ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯃꯍꯧꯁꯥꯗꯒꯤ ꯏꯅꯦ ꯀꯦꯇꯨꯀꯤꯗꯤ ꯑꯆꯥ ꯑꯔꯝ ꯌꯥꯝ ꯄꯥꯝꯖꯩꯗꯅ ꯑꯗꯨꯅ ꯃꯃꯧꯁꯦ ꯏꯟꯊꯣꯔꯛꯏ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯇꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤꯗꯅ ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯦ ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯄ ꯏꯃꯧꯒ ꯄꯥꯝꯖꯗꯦꯀꯣ ꯃꯅꯦ ꯃꯀꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯏꯃꯧ ꯑꯣꯏꯅ ꯄꯥꯝꯖꯩ ꯑꯋꯨꯟꯄꯣꯠꯇꯨꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯗꯨꯅꯤꯅꯦ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯑꯋꯨꯟꯄꯣꯠ ꯈꯔꯗꯨꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯏꯅꯦ ꯀꯦꯇꯨꯀꯤꯁꯨ ꯋꯥꯈꯜꯗꯤ ꯑꯣꯈꯥꯛ ꯌꯥꯎꯗꯦ ꯃꯃꯧ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯃꯃꯧꯗ ꯇꯧꯕꯤꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯑꯋꯨꯟꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯗꯧ ꯅꯠꯇꯦꯕ ꯑꯌꯤꯡꯕꯤꯁꯨ ꯂꯧꯕꯨꯛꯇꯒꯤ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯃꯆꯤ ꯐꯥꯎ ꯂꯦꯡꯉꯝꯗꯦ ꯆꯥꯛ ꯂꯥꯝꯕꯅꯗꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯏꯃꯥꯗꯨꯕꯨ ꯆꯥꯛꯁꯤꯗ ꯊꯣꯡꯕꯤꯔꯝꯃꯗꯤ ꯐꯗꯧꯅꯤ ꯍꯛꯆꯥꯡꯁꯤꯁꯨ ꯂꯧ ꯀꯨꯝꯃꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯑꯃꯨꯛ ꯆꯥꯛꯁꯨ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯌꯤꯡꯕꯤ ꯂꯧꯕꯨꯛꯇꯩ ꯋꯥꯅ ꯀꯥꯔꯛꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃꯧ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯗꯤ ꯁꯠ ꯊꯤꯔꯛꯑꯣ ꯆꯥꯔꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ
ꯏꯃꯥ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯤꯌꯦ ꯅꯃꯧ ꯂꯧꯕꯨꯛꯇꯩ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯀꯨꯏꯔꯣꯏ ꯅꯃꯧ ꯐꯊꯣꯡꯉꯛꯑꯒꯦ ꯀꯔꯤ ꯍꯧꯖꯤꯛ ꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯍꯩꯃꯧ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ ꯏꯃꯥ ꯑꯩ ꯂꯧꯕꯨꯛꯇꯩ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯗꯧ ꯅꯠꯇꯦ ꯊꯣꯡꯒꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯊꯣꯡꯕ ꯌꯥꯔꯤ ꯀꯔꯤꯅꯣ ꯅꯪꯒꯤꯁꯦ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦꯕ ꯏꯃꯥ ꯀꯔꯤꯒꯤ ꯏꯃꯥ ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯃꯛ ꯊꯣꯡꯉꯨ ꯑꯗꯨꯒ ꯍꯦꯟꯖꯥꯡꯗꯣ ꯍꯧꯍꯟꯗꯕꯁꯨ ꯌꯥꯔꯣꯏ ꯍꯦꯛ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯇꯨꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯑꯏꯪꯕꯤꯕꯨ ꯊꯤꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯏꯪꯕꯤ ꯊꯥ ꯂꯦꯞꯄꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ ꯄꯥꯔꯤꯅ ꯅꯨꯄꯤ ꯁꯤꯗꯒꯤꯗꯤ ꯅꯪ ꯊꯕꯛ ꯑꯋꯥꯕꯒ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤ ꯌꯥꯅꯤꯗ ꯃꯈꯣꯏꯗ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯃꯤꯅ ꯎꯔꯒ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯊꯕꯛ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯈꯛ ꯇꯧꯕꯕꯨ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯕ ꯉꯥꯡꯅꯗꯕ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯃꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯍꯤꯡꯗꯧ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯗꯤ ꯅꯪ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯤ ꯑꯗꯨꯕꯨꯕ ꯏꯃꯥꯅ ꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯕꯅꯤ ꯃꯈꯣꯏꯗ ꯊꯕꯛ ꯇꯧꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯒꯦꯕ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ ꯏꯃꯥꯗꯁꯨ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯝꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯦꯕ ꯃꯈꯣꯏꯗ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯅꯤꯕ ꯑꯃꯗ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯍꯪꯉꯒ ꯑꯁꯤꯕꯨ ꯑꯃꯀꯣꯛ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯕꯨ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯑꯗꯨ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯀꯅꯥꯗꯩꯅꯣ ꯉꯥꯅꯨ ꯐꯖꯕ ꯑꯃ ꯂꯩꯔꯛꯀꯦ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄꯅꯤ ꯀꯦꯇꯨꯀꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛ ꯆꯠꯇꯣꯔꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯆꯠꯇꯣꯔꯤ ꯑꯗꯣ ꯑꯩ ꯏꯃꯥꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ ꯑꯇꯩ ꯋꯥ ꯅꯠꯇꯦꯗ ꯅꯃꯧꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯋꯥꯕꯗꯣ ꯌꯥꯔꯤꯈꯩꯗꯤ ꯈꯔ ꯇꯧꯍꯟꯕꯤꯔꯔꯨꯅꯨ ꯑꯩ ꯑꯗꯨꯝ ꯇꯧꯏ ꯊꯕꯛ ꯍꯜꯂꯛꯑꯒ ꯍꯩ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯀꯔꯤ ꯊꯕꯛ ꯑꯍꯦꯟꯕ ꯁꯨꯍꯜꯂꯗꯅ ꯌꯨꯝꯁꯤꯒꯤ ꯆꯥꯛꯊꯣꯡꯐꯧꯁꯨ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕꯒꯤꯔꯣ ꯃꯥꯅ ꯅꯪꯉꯣꯟꯗ injilꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯜꯂꯤꯗꯤꯌꯥ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯩ ꯁ꯭ꯋꯥꯏꯗ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯥꯏ ꯑꯗꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯨꯄꯤꯅ ꯉꯝꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯣꯏ ꯁꯦꯝꯃ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯃꯧꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯅꯃꯧꯗ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯣ ꯑꯗꯨ ꯇꯧꯔꯝꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯄꯨꯔꯥ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯗꯨꯒꯤ ꯊꯣꯠꯅ ꯆꯤꯡꯖꯪꯕꯤꯗꯣ ꯅꯨꯡꯉꯥꯏꯅꯤꯕ ꯏꯆꯥ ꯅꯨꯄꯥꯁꯤꯗꯒꯤ injinꯕꯁꯨ ꯁꯥꯏꯅꯦ ꯍꯩ ꯃꯧ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯕꯣ ꯀꯦꯇꯨꯀꯤ ꯋꯥ ꯉꯥꯡꯗꯦ ꯑꯏꯪꯕꯤꯒꯤ ꯃꯈꯥ ꯆꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯟꯕꯁꯨ ꯁꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯏꯃꯥ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯃꯈꯣꯏ ꯇꯥꯗꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯍꯥꯏꯖꯗꯤꯌꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯊꯕꯛ ꯇꯧꯅꯤꯡꯗꯗꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯊꯕꯛ ꯂꯩꯊꯣꯛꯀꯦ ꯈꯟꯕꯁꯨ ꯁꯥꯏꯅꯦ ꯅꯪꯗꯔꯣ ꯃꯃꯥ ꯑꯣꯏꯗꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯨꯅꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥꯅꯤ ꯇꯧꯔꯛꯂꯤꯕ ꯍꯦ ꯌꯦꯡꯅꯤꯡꯗꯦ ꯑꯗꯥꯏꯗ ꯀꯞꯁꯤꯟꯅꯔꯒ ꯂꯩꯌꯨ ꯍꯥꯏꯗꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯨ ꯆꯠꯂꯨ ꯅꯁꯛꯇꯨ ꯎꯕꯗ ꯗꯥꯎ ꯌꯥꯔꯣꯏ ꯑꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯇꯣꯝꯆꯧ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝꯗꯨꯕꯨ ꯑꯁꯨꯝ ꯌꯦꯡꯂꯤ ꯏꯕꯦꯂꯩꯅ ꯅꯨꯄꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯅꯨꯄꯥ ꯀꯩꯅꯣ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯍꯣ ꯅꯨꯄꯥ ꯀꯩꯅꯣꯍꯦ ꯈꯣꯡꯉꯤꯅꯦꯍꯦ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯀꯧ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯅꯪꯕꯣ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯟꯊꯣꯛꯅ ꯀꯧꯔꯤꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯦꯅ ꯀꯧꯕꯁꯦ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯑꯗ꯭ꯋꯥꯏꯗ ꯐꯝꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯅꯨꯄꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯥꯆꯧꯗꯣ
ꯃꯪꯗ ꯌꯥꯝ ꯇꯣꯏꯅ ꯎꯔꯝꯃꯤ ꯑꯩꯕꯨ ꯋꯥꯔꯧꯕ ꯃꯥꯜꯂꯤ ꯑꯌꯤꯡꯕꯤꯗꯨꯁꯨ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯁ ꯀꯔꯥꯏꯗꯩꯅꯣ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯑꯁꯦꯡꯕ ꯏꯆꯥ ꯑꯌꯤꯡꯕꯤꯗꯣ ꯆꯠꯂꯒ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤꯔ ꯈꯪꯗꯦ ꯃꯥꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯏꯆꯥꯗꯣ ꯃꯈꯨꯔꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯇꯧꯕꯤꯈꯤꯕꯗꯨ ꯏꯆꯥꯗ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯨꯄꯥ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥꯗꯧ ꯅꯠꯇꯦ ꯃꯥꯗꯤ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯂꯝꯗꯧ ꯑꯉꯥꯡ ꯅꯠꯇꯦꯕ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯈꯤꯠ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯅꯨꯄꯥ ꯅꯪ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣꯀꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯇꯣꯝꯕꯤꯔꯩꯅ ꯀꯦꯇꯨꯀꯤꯌꯥ ꯅꯃꯧꯗꯣ ꯊꯥꯕꯨ ꯐꯅꯌꯥꯝ ꯌꯥꯝꯃ ꯃꯥꯜꯂꯤꯅꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯌꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯣ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ ꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯆꯥ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯇꯣꯔꯤ ꯁꯤꯗꯩ ꯑꯩꯅ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯦ ꯑꯗꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯥꯝꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯇꯥꯔꯤꯗꯅ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯩꯅꯤ ꯍꯦꯛ ꯈꯟꯗꯣꯛꯎ ꯇꯣꯝꯕꯤꯔꯩ ꯏꯕꯦꯝꯃ ꯄꯥꯝꯗꯕ ꯅꯨꯄꯤꯅ ꯏꯃꯧ ꯑꯣꯏꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯄꯦꯟꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯀꯣ ꯅꯪꯒꯤꯗꯤ ꯍꯥꯏꯅ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯑꯃ ꯁꯣꯏꯔꯁꯨ ꯑꯃ ꯈꯟꯅꯕ ꯌꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯁꯤꯗ ꯀꯔꯥꯏꯗꯩꯅꯣ ꯄꯨꯝꯁꯣꯏ ꯁꯣꯏꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯍꯜꯂꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯔꯦ ꯍꯥꯏꯗꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯁꯤ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯀꯥꯏꯁꯤ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯝꯅꯤꯁꯦ ꯈꯪꯉꯕꯅꯤ ꯌꯥꯗꯦ ꯌꯦꯡꯕꯗ ꯌꯥꯗꯦꯕ ꯅꯪꯒꯤ ꯅꯃꯧ ꯑꯅꯤꯗꯣ ꯇꯧꯉꯝꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯟꯅꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯈꯔ ꯅꯨꯡꯁꯤꯔꯝꯕꯅꯤ ꯇꯣꯝꯕꯤꯔꯩ ꯑꯩꯉꯣꯟꯗꯒ ꯅꯠꯇꯗꯧꯅꯤꯀꯣ ꯑꯩꯒꯤ ꯏꯃꯧꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯐꯨꯕꯗꯀꯣ ꯃꯣꯏ ꯃꯅꯝ ꯇꯠꯀꯦꯗꯅꯤ ꯅꯪꯁꯨ ꯃꯣꯏꯅ ꯉꯝꯍꯟꯒꯅꯨ ꯍꯦꯛꯇ ꯃꯁꯝꯁꯤꯡꯗꯨ ꯐꯣꯏꯗꯠꯂꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯊꯛ ꯀꯥꯔꯛꯀꯅꯤ ꯏꯕꯦꯝꯃ ꯉꯁꯥꯏꯗꯒꯤ ꯀꯦꯇꯨꯀꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯃꯧ ꯑꯅꯤꯗꯨ ꯇꯥꯔꯤꯕꯅꯤ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯅ ꯀꯩꯅꯣ ꯏꯅꯦ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯉꯥꯡꯅꯔꯤꯁꯤꯕꯣ ꯏꯅꯦꯕꯨ ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯔꯥꯙꯦꯅ ꯏꯅꯦꯅ ꯉꯝꯃꯤꯕꯨ ꯏꯅꯦꯝꯅꯦꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯐꯠꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯐꯠꯇꯕ ꯌꯨꯝ ꯀꯥꯏꯅꯕ ꯃꯤꯋꯥ ꯃꯌꯥꯝ ꯑꯃ ꯏꯟꯁꯤꯜꯂꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯅ ꯆꯩꯅꯕꯗꯨꯅꯦꯕ ꯏꯅꯦꯅ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯀꯔꯤꯅꯣ ꯅꯣꯏꯅꯤꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ ꯁ꯭ꯋꯥꯏꯗ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯅꯥꯗꯅꯣ ꯍꯣꯏ ꯏꯅꯦꯗꯅꯦ ꯏꯅꯦꯗ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯏꯅꯦꯝ ꯑꯄꯪꯕꯤꯁꯤꯗ ꯏꯟꯁꯤꯜꯂꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯒꯦꯅ ꯊꯣꯛꯂꯛꯄ ꯏꯁ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯏꯟꯁꯤꯜꯂꯗꯅ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯃꯆꯤꯟꯕꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯊꯧ ꯇꯧꯔꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯍꯜ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯅꯣꯏꯅ ꯌꯥꯎꯕꯒꯤ ꯀꯔꯤ ꯅꯊꯧ ꯇꯥꯒꯦ ꯍꯥ ꯍꯣ ꯑꯗꯨꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯗꯤ ꯐꯥꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯋꯥꯊꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯔꯕꯅꯤꯅ ꯇꯥꯅꯤꯡꯗ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯈꯪꯂꯕ꯭ꯔꯣ ꯅꯣꯏꯗ ꯀꯅꯥꯅ ꯇꯥꯕꯤꯌꯨ ꯍꯥꯏꯒꯦ ꯅꯣꯏꯕꯨ ꯅꯊꯧꯒ ꯂꯩꯇ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤ ꯊꯛꯁꯤ ꯈꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯅꯤꯁꯨ ꯈꯪꯗꯦ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯔꯥꯙꯦꯅ ꯍꯣ ꯊꯧ ꯂꯩꯇ꯭ꯔꯤꯕꯗꯤ ꯏꯅꯦꯅꯦ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯅꯕ ꯁꯤꯟꯗꯧ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯕꯤꯔꯛꯀꯅꯨ ꯍꯦꯔꯥ ꯀꯩꯅꯣꯗ ꯇꯣꯝꯕꯤꯔꯩ ꯅꯪꯒꯤ ꯅꯃꯧ ꯇꯧꯉꯝꯕꯤ ꯑꯅꯤꯁꯤꯅ ꯑꯁꯨꯝꯅ ꯉꯥꯡꯉꯒ ꯅꯪꯅ ꯁꯨꯝ ꯇꯨꯃꯤꯟꯐꯝ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯃꯧꯁꯤ ꯈꯔ ꯋꯥꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯅꯤ ꯉꯁꯤ ꯇꯣꯝꯕꯤꯔꯩꯅ ꯍꯩꯃꯧ ꯑꯍꯟ ꯃꯧ ꯑꯇꯣꯝꯕꯤꯌꯥ ꯌꯥꯔꯤꯅꯦ ꯅꯣꯏꯕꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯝꯅ ꯉꯥꯡꯖꯩꯗꯧ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯂꯤꯛꯂꯥꯅ ꯏꯃꯥ ꯅꯪꯁꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯉꯕꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯤ ꯍꯅꯨꯕꯤ ꯌꯨꯝꯒꯥꯏꯕꯤꯁꯤꯒ ꯄꯨꯟꯗꯕꯅ ꯐꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯗ ꯄꯥꯎ ꯍꯦꯟꯖꯤꯟ ꯇꯝꯁꯤꯜꯂꯒ ꯌꯨꯝꯁꯤꯗ ꯂꯩꯍꯟꯖꯔꯣꯏ ꯏꯃꯥ ꯅꯪ ꯀꯦꯇꯨꯀꯤꯅ ꯏꯁ ꯍꯔꯤ ꯔꯥꯙꯦꯅ ꯀꯩꯗꯥꯗꯨꯅꯅꯤ ꯏꯃꯥ ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯑꯅꯤ ꯅꯣꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯁꯝꯗꯨ ꯈꯨꯠꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯣꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ
ꯅꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯉꯥꯡꯁꯛ ꯌꯥꯕ꯭ꯔꯥ ꯃꯤꯔꯥ ꯂꯤꯛꯂꯥꯅ ꯍꯣ ꯉꯝꯕꯨ ꯉꯝꯕꯤꯒꯗ꯭ꯔꯣ ꯗꯤꯍꯦ ꯃꯇꯥꯗꯨꯒ ꯃꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯗꯨꯕꯨꯗꯤ ꯈꯪꯉꯣꯏꯗ꯭ꯔꯥ ꯅꯣꯏꯗꯤ ꯉꯍꯥꯟꯗꯒꯤ ꯃꯤ ꯐꯨꯅꯤꯡ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯏꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯧ ꯑꯅꯤꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯧ ꯑꯅꯤꯗꯨꯅ ꯀꯦꯇꯨꯀꯤꯕꯨ ꯅꯝꯁꯤꯜꯂꯒ ꯍꯦꯛꯇ ꯊꯤꯅ ꯐꯨꯔꯝꯃꯤ ꯔꯥꯙꯦꯅ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯅꯣꯏꯒꯤ ꯅꯃꯧ ꯑꯁꯣꯠꯃꯤꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯧꯕ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯅꯨꯕꯤ ꯅꯪ ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ ꯀꯦꯇꯨꯀꯤꯅ ꯍꯣꯏ ꯃꯁꯤꯔꯦ ꯑꯌꯣ ꯑꯌꯣꯏꯃ ꯑꯌꯣ ꯂꯤꯛꯂꯥꯅ ꯏꯅꯥꯎ ꯃꯁꯤ ꯃꯆꯤꯟꯕꯥꯟꯁꯦ ꯑꯁꯤꯗ ꯊꯥꯖꯤꯜꯂꯨ ꯃꯁꯤ ꯃꯆꯤꯜ ꯑꯁꯦ ꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯍꯟꯅ ꯌꯥꯗꯅꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗ꯭ꯔꯦꯗꯅ ꯍꯣꯏ ꯏꯆꯦ ꯑꯩ ꯇꯧꯒꯦ ꯍꯣꯏ ꯃꯁꯤꯔꯦ ꯑꯌꯣꯏꯃ ꯍꯩ ꯊꯥꯗꯣꯛꯎꯅꯦ ꯍꯤꯡ ꯆꯥꯕꯤ ꯁꯥꯅꯣꯏꯕꯣ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯋꯥꯅꯤ ꯍꯩ ꯇꯣꯝꯕꯤꯔꯩ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯅꯪꯕꯨ ꯅꯌꯥꯗꯨ ꯀꯥꯔꯒ ꯌꯦꯡ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯃꯧ ꯍꯤꯡ ꯆꯥꯕꯤ ꯑꯅꯤꯁꯦ ꯈꯝꯗꯧꯅꯦ ꯍꯩ ꯊꯥꯗꯣꯛꯎꯅꯦ ꯅꯣꯏꯅꯤꯁꯨ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦꯅꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯊꯥꯗꯣꯛꯑꯣꯏ ꯍꯧꯖꯤꯛꯇ ꯍꯅꯨꯕꯤ ꯅꯪ ꯃꯁꯣꯟ ꯌꯥꯝ ꯐꯪꯈꯤꯗꯥꯏꯅꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯅꯪ ꯇꯣꯝꯕꯤꯔꯩꯅ ꯍꯩ ꯃꯧꯑꯅꯤꯌꯥ ꯁꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯝꯃꯤ ꯅꯣꯏꯕꯣ ꯇꯧꯅꯨꯅꯦꯍꯦ ꯅꯣꯏꯕꯣ ꯑꯍꯟꯁꯤꯗ ꯇꯧꯍꯩꯗꯦꯅꯦ ꯍꯩ ꯊꯥꯗꯣꯛꯎꯅꯦꯍꯦ ꯔꯥꯙꯦꯅ ꯏꯃꯥꯁꯨ ꯌꯥꯎꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯗꯧꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯅꯦ ꯃꯃꯧ ꯅꯨꯡꯁꯤꯅꯗꯅꯕ ꯋꯥꯀꯥꯏ ꯌꯥꯝ ꯉꯥꯡꯂꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯃ ꯇꯣꯝꯕꯤꯔꯩꯅ ꯀꯦꯇꯨꯀꯤꯌꯥ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯍꯦ ꯅꯪ ꯈꯔ ꯈꯥꯡꯉꯨ ꯑꯩꯅ ꯈꯥꯝꯗꯣꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯃꯧ ꯑꯅꯤꯅ ꯀꯦꯇꯨꯀꯤꯕꯨ ꯐꯤꯕꯝ ꯇꯥꯗꯕ ꯃꯈꯩ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯀꯦꯇꯨꯀꯤ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯆꯩꯅꯥ ꯃꯌꯥꯝꯗꯨꯒ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯁꯣꯟꯖꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯦꯇꯨꯀꯤ ꯏꯀꯥꯏꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕꯒ ꯆꯠꯂꯝꯗꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤ ꯑꯍꯤꯡꯕꯤꯅ ꯏꯃꯥ ꯅꯃꯧꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯗꯨ ꯄꯨꯔꯤ ꯁꯤꯅ ꯍꯛꯆꯥꯡꯗꯣ ꯇꯞꯅ ꯅꯥꯟꯊꯣꯔꯛꯀꯦ ꯃꯧ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯍꯤꯞꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯝꯇ ꯍꯥꯏꯔꯣ ꯅꯃꯧ ꯁꯦꯝꯃꯛꯀꯦ ꯏꯃꯥꯅ ꯁꯨꯝ ꯆꯥꯗꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡꯁꯦ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯑꯅꯤ ꯅꯃꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯆꯥꯅꯤꯡꯉꯕ ꯀꯥꯟꯗ ꯏꯃꯥ ꯍꯥꯏꯔꯛꯀꯦ ꯅꯪꯒꯤ ꯅꯊꯧꯗꯨꯝ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯅꯣ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯀꯦꯇꯨꯀꯤ ꯃꯃꯧꯅ ꯃꯥꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯕꯗꯨꯗ ꯃꯃꯥꯡꯗ ꯃꯥꯅ ꯃꯃꯧꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯂꯝꯃꯤ ꯀꯦꯇꯨꯀꯤ ꯃꯊꯟꯇ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯋꯨꯟꯄꯣꯠ ꯎꯠꯂꯛꯇꯦ ꯍꯥꯏꯗꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯉꯝꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯁꯥ ꯋꯥꯏ ꯁꯪꯗꯦ ꯍꯥꯏꯕ ꯀꯥꯎꯕꯃꯛ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯒꯨꯝ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦꯗ ꯀꯩꯁꯨ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯧꯁꯤꯕꯨ ꯑꯋꯨꯟꯄꯣꯠ ꯈꯔꯗꯨꯒꯤ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯑꯣꯠꯄꯤꯔꯨꯔꯤꯕ ꯑꯁꯨꯝꯅ ꯑꯍꯤꯡꯕꯤ ꯃꯅꯦꯝꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯍꯤꯡꯕꯤꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯍꯤꯡꯕꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯀꯦꯇꯨꯀꯤꯅ ꯃꯧ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯀꯩꯅꯣ ꯄꯨꯛꯁꯤꯅꯁꯨ ꯌꯥꯝ ꯌꯦꯛꯂꯛꯏꯁꯤꯕꯣ ꯏꯃꯥ ꯃꯈꯣꯏꯗ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯌꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯤꯡꯕꯤ ꯃꯈꯥꯗ ꯋꯥꯈꯜ ꯃꯥꯡꯅ ꯐꯝꯃꯝꯕꯗꯒꯤ ꯍꯥꯏꯊꯈꯤ ꯄꯥꯔꯤꯅ ꯑꯍꯤꯡꯕꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯍꯤꯡꯕꯤ ꯍꯩꯅ ꯀꯩꯗꯧꯔꯒꯦ ꯃꯧ ꯅꯪꯕꯣ ꯃꯧ ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯃꯧ ꯏꯃꯥ ꯑꯍꯤꯡꯕꯤꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯈꯤꯗ꯭ꯔꯦ ꯑꯍꯤꯡꯕꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯑꯃꯥꯏꯕꯤꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯀꯧꯔꯁꯨ ꯆꯠꯂꯣ ꯊꯨꯔꯣꯅꯦꯍꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯃꯃꯧꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯔꯤꯁꯨ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯦꯟꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯂꯥꯛꯇꯨꯅ ꯌꯦꯡꯂꯕꯗ
ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯒꯤꯁꯤꯗꯤ ꯐꯤꯕꯝꯕꯨ ꯈꯔ ꯂꯨꯔꯤꯅꯦ꯫ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ꯫ ꯄꯥꯔꯤ, ꯅꯪ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯣ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯏꯃꯧꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯍꯦ ꯇꯥꯏꯕꯛ ꯁꯦꯝꯕ ꯃꯄꯨ, ꯏꯃꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯝꯖꯩ꯫ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨ ꯊꯣꯛꯂꯛꯏ ꯀꯦꯗꯨꯀꯦꯅ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯃꯧꯗꯤ? ꯑꯣ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯁꯨ ꯅꯨꯄꯥ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯔꯤ꯫ ꯍꯥ, ꯀꯔꯤ? ꯏꯁꯨ ꯍꯥꯏꯕ? ꯏꯃꯥ ꯃꯥꯏꯕꯤ, ꯃꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯃꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ꯫ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯁꯦ ꯑꯉꯥꯡꯁꯦ ꯕꯕꯨꯁꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯁꯨ ꯃꯥꯒꯤ ꯑꯀꯠ ꯁꯦꯜ ꯀꯠꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯃꯃꯧꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯧ, ꯁꯦ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ꯫ ꯀꯥꯡꯁꯣꯏꯒ ꯉꯥ ꯑꯌꯥꯏꯕꯒꯅꯤ꯫ ꯏꯃꯥ ꯏꯜꯂꯛꯀꯦꯁꯦ, ꯅꯌꯥꯗꯨ ꯀꯥꯊꯣꯛꯎ꯫ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯏꯃꯧꯕꯨ? ꯀꯞꯀꯅꯨ ꯏꯃꯧꯁꯤꯗꯤ꯫ ꯏꯃꯧꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯌꯦꯡꯉꯣꯏ, ꯁꯤꯗꯒꯤꯗꯤ ꯏꯃꯧꯕꯨꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯗꯧ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯃꯇꯝ ꯑꯃꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯋꯨꯟꯄꯣꯠ ꯈꯔꯒꯤ ꯊꯤꯅ ꯇꯧꯕꯤꯈꯤꯕꯗꯣ ꯏꯃꯥ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯪ ꯃꯗꯨꯒꯤ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯒꯤ ꯏꯃꯨꯡꯗꯨ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫